पाइदुना सानरुबदा पोखाइरकपदगी मचिन मनाव यावना अंगांग अहुम सोकले। टेक्नोपल डिस्ट्रिक्ट की मनूंग चनबा पालेल पुलिस स्टेशन अकोनबा मॉलनोम कुकी विलेज तंगसी नुमियुंग मतुंग मिनिट 45 रोम चंगलकपदा मतिक मयाई लेरबा बोम अमा पोखाइरकपदगी पोकमिनबा मचिन मनाव यावना अंगांग अहुम सोकतुना लाइकनख्रे। थाजबा याबा मफमदगी फंगबा पाउना हाई पोखाइखिबा बोम अदु 2 इंच मोटारगी सेल ओइगनी बोम पोखाइफम अदुदगी 2 इंच मोटारगी मचाक फंगबा ngamखी। कमदौना बोम अदु पोखाइरकपनो हाइबगी मतंगदा चपचाबा पाउ अमता फंगबा ngamदे। अदुमकपु अंगांगसिंग अदुना बोम अदु पाइदुना सानरुबदगी पोखाइरकपु ओइगनी हाइना थाजनरी। सोकलबा अंगांग अहुम अदु 26 सेक्टर असम राइफल्स की कांगबुना मफम अदुदगी पुथोरक्तुना पालेलदा लैबा मखोइगी सेक्टर हेडक्वार्टर दा लायेंगली। पाउसिना मखा ताना हाई सोकलबा अंगांग अहुम अदु हेमगाव हौ बाइते तारा अपोकपगी मिंग दाउथांगलेन बाइते माकी मनाव नुपा जामगुनसै बाइते निपान अपोकपगी मिंग दाउथांगलेन बाइते अमसुंग अतोपा सोकपा अंगांग अदुगी ममिंगना ngamgunmang haukif nipan apokpa leikhidraba haukholen haukif kawi makhoi ahumgi manungda amagi fibam luna leiri makhoi ahumak molnoi village tagini manipura kuki amasung maitegi marakta yamna chauna hana sunabagi thaudok thokibada palel hariba mafam asi matam kuina ingna chingna leiba mafam oiki adubu kaina thangda unnaba yanadabagi fibam amalaki maduna maram oiraga maitei singda landanaba kuki singna maikai adomna nongmai amadi bomb sing lotsenuna thamki haina matam amada fongdoknaba leiki ngasigi thaudok adusu 2 inch motor bomb adu angang ahum adugi manungda amagi yumda thamba oiramgani hariba bomb adu angang sing aduna suraga sanaruba natraga paiduna sanabada leimaida tabadagi pokhairakpa oiramba yai haina lognari hiramasagi matangda police na wafam amata fongdu uhaiba yadri sport enquiry chathaduna bomb adu yum manungda pokhaibra natraga yumgi mapanda pokhaibra haiba phawba khangbangamdri mamang thakta nongmai amadi bomb kapnabagi thodok sing pokhai hodaba bomb taraga leirambadagi angang sing aduna sanaruba natraga imung adugi halaman singna bomb adu losillaga thambada angang sing aduna puthoklaga sanarubra haiba phawba khangbangamdri thodok tholiba mafam aduda police ki team sing sangsinakre police station adu machigi oigani natraga technopol gi oigani haina yetnaringaida changba thengmani hari lup khudingmak Imphalda lakpada khudong thiba thokningai oidre kokomi kuki kangbu gi di chathok tasin masana thingjabani maiteina natte manipurda khundariba kanglup khudingmak kuki jobu oirabasu Imphalda lakpada open oire aki tujungba pokningai amata laitana laksaba yare makhoina Imphalda chathok tasin tawdribasidi maiteina thingbana te makhoi masana thingjabani haina coordinating committee on Manipur integrity kokomi gi convener khuraija mathawbana pauche asida phongduragli mangna makhata na haiki Imphal open oire haibasi thadawgi luchingba Michael lamja thangna luchingba kangbu amana Imphalda lakpada harau thayamna okiba numittugi mamangdagi adum haidun laklaba wafamni Imphalda tamthiba mioi amata leitre haibasi hairaga lakhrabani hojik oiriba fibam asi chinkuki jo jaumi mar amadi tongan tongan ba ethnic group singi micham miyam singdi ningthijana khangi aikhoi masal khaidoknaba yaroi haibasu makhoida adum lei adubu mathakta control tawriba leiriba forcing haibadi separatist agenda puraga chatliba makhoina namthabiraga thambibani handaktasu moregi hanagi edisi oirambra mioi ama kangpokpida leikhide ma ki hakchang adu kangpokpidagi Imphal fauraga moreda punana pau piraki matamduda adum chatpiu nasagi naramni haina kokomina phongdoki adubu makhoina hakchang adu Imphal fauraga purakide madu kotuna leikhidabagi imung manungi mioi singda athingba pibadagini Imphalda chatkadoribasi nakoi 12-13 hatpi khigani haina tamthina kihanki maduna maram oiraga makhoi Imphal fauraga lakhide haiki mangna makhata na hai ekhoina karimata tawraroi hairaga ba fawba kotuna makhoi gi aningwa pambagi mayakta chathandanaba kuki jogi furup singbo athingba pibani Imphalda karigumba makhoina chatluragadi makhoi gi agenda kairagani haina kotuna khankhibani kangluki rang asina maram oiraga Manipurda internally displaced person lising humpurom asigi manungda lising ni furom di kuki jomi marna chingbani aduga maitai gi lising kunrom tani makhoi gi IDP singna leliba punsi maral adugidama kuki supremacy singna karimata wavide oiroidaba demanda miyamda thajaba piraga irang sagatna ba honai hainasu marasiki Bangladesh ta Hindu ama hatkibaga mari leinana mioi taret police na fare nauna irang thorakraba Bangladesh ta Hindu ama tamthiba mawongda mai tharaga hatkibaga mari leinana mioi taret fare haina interim government na phongdokre haukiba sagol sen numita Dipu Chandradas kungamanga kauba Hindu ama Maimen Singha city da miyamna mai tharaga hatkibani hiramasigi matangda chief advisor Muhammad Yunus na luchingba interim government na social media platform X thagalakpa post amada hai thaudo aduda mapungoina chenaba mioi taret rapid action battalion RAB na masa masagi chahi taraga mapan dagi nifuga taruk fawgi manungda laiba mioi sing adu tongan tongan ba mafamda operation chatharaba matungda fakibani police ki report matung ina laikhidraba das factory da thabak suba mioi ni atopa nupi amaga mari leinai haibagi maralda mahakpu masing amlaba miyamna mai tharaba matungda u amada thawri yanduna hatkibani sport khakta natana research ki lamda su Manipur na laibasigi power house oiba ngamlakli sport khakta natana research ki lamda su Manipur na laibasigi power house
ama oiba ngamlakli haina Governor Ccpurda Pokhaikhre phongdokre. Wafam asing asi Manipur University gi Auditorium da Manipur Science and Technology Council Mass Tech Directorate of Environment and Climate Change amasung Manipur University na punna sinduna numit humni chupna chathagadaba Manipur Science Congress 2025 hogdokpagi thoramda Governor na phongdokhibani. Science Innovation and Climate Change haiba wakhalon da pangthokadaba Science Congress hogdokpagi thoramda Governor Ccpurda Pokhaikhre na hai India ge awang nongpok thangba sarukta laiba state singi manungda Manipur asi sport ki powerhouse ama oina Malemna singthanaribani ngasidi sana khonaba khakta natana tongan-tonganba research ki lam kayada su state asi powerhouse ama oiba ngamlakli masida fawa research paper hena puthokpa ngamnaba honafam thoi mamangi chehida pangthokiba Science Congress ta phongkiba paper sing yengsinbagi tangai fadabalai haina mahakna makata na phongdokhi production na sengdoraktrabadi logi mateng lawragani N Babu RK Production ko YouTube channel amana Kairimbi Khoktagi Hairok Taba Lambi Sembagi Matangda Contractor Bumiyam Dalana Uhana Bahonari Base Thubada Sengdokadabani Kariguma Sengdoktaba Tarabadi Logi Mateng Lawragani Haina Special Contractor and Babu Nangasi Thaubalda Pangthokiba Paugi Mifam Amada Phongdokre Mahakna Makata na haikibada RK Production hariba YouTube channel asina mahak Bumiyam Dalana Uhana Bahonarakpadagi Tangai Fadana Sigumba Wafam Singasi Miyam da Thambani Kairimbi Khoktagi Hairok Taba Lambi Asi Subagi work order da Yauriba Aduga Miyam na Pamba Mawong Aduga Chana Dabadagi Madam Sangna Thaba Asi Subangam Leirakibani wak order asi dana lambi gi apakpa si foot taragani thoikhak oi aduga miyam gi apambana foot taragani pani chayen naba sina maram oiraga thaba asi suba ngamdana leirambadagi hero kendri MLA TH Rajesh yamna miyam gi apambadu subiu ma gi angamba mateng tawgani hairakpadagi thaba asi suba hokibani lambi asigi black topping gi chahi loisilakpada tawningbani adubu miyam gi pressure dagi tangai fadana nongju pantha May June thada hairokta lairiba club singi matenga loinana thabak suba hoki thaba asi nong tasilakpana maram oiraga amuk lepa amuk suba tawduna yamna Wana Suki Koilaski Kiri Matam Yaudringada Nongta Silakpana Marap Oiraga Koilaski Mapangal Sukhara Hantanki Masi Matakta IVR Lambi Oina Futaragani Toy Kaktamak Park na Lambi Sam Gadabado Futaragani Pan Park na Sam Kibadagi Hena Chatlamba Heavy Load Vehicle Mayam Ama Kiring Matam Yaudringada Chasilakpa Asina Koilas Asi Akaya Toy Tokpani Miam Yenglaga Akaya Toy Tokpa Sing Adu Samjin Bagi Tabak Chatharing Masak Maming Kang the Bakara Laklaga Taba Asi Hobadagi Su Gadabani, Samjin Bayari Haina Tinglakpadagi Tabasi Lep Lagalabani, Hiroki Club Organization Amadi Miam Mateng Lambi Asi Yamna Fazana Sokibani, Maraksi the YouTube channel Asina Mari Lainaba Department gi Engineer Amatatana Dana Contractor Bumiam Dalana Uhana Bohana Rakpasi, Yamna Laibak Tibani, Lambi Asi Sembagi Wak Order Natraga Contractor gi Maikaida Soiba Leram Labasu, Mari Lainaba Department gi Engineering Singal, Tanaraga Tumaran Kangna, Fonglam Labadi, Tagalam Gadabani, Maramaduna YouTube channel Asina Tuba Matamda Hiramasigi Matanga Sengdorakadabadi, Karigumba, Sengdoraktaba Tarabadi Logi Mateng Laurgani Haiki. ED gi Red Talupa Crore Tara Rungi Mamal Oigadaba Gari Amasung Property Documents Sing Fagat Enforcement Directorate ED-na Salai Group of Company gi Chairman amasung Board of Director gi yumda chathakiba rate aduda lupa crore tara room gi value oigadaba gari amasung property document kaya fagale haina NDTV gi report amada haidi report asegi matungena Enforcement Directorate Imphal Sub-Zone Salai Group of Company gi Chairman and Samarjit Board of Director and Bishorjit ADP Deba Anand E Brojendro amasung TT Kendragi yumda thiba humbagi thabak chathakiba aduda lupa crore tara room gi value oigadaba luxury car ahum amasung property documents single loina tongan documents sing yauna document kaya amagi sensitive oiba data sing yawa mobile phone manga su fagat pangamki idina red chathakiba adugi manungda pamdaba thodok sing thokdana ba haiduna 30 suba CRPF ki personal sing ning thinangak selanki loina ahenba security ki section thorang kaya su lokhotki operation aduda Honda Liveta ama Tata Harrier ama amadi Maruti Baleno ama yauna puna gari ahum fagatki red aduga mari leinana idigi maikai digi mari leinari ba mioi singi mathakta wahong paum chathabada makhoina haidoropagi matung inna legal authority amata yauduna Salai Group of Company na miyam dagi kanglon kaina sell deposit tawrakpada lausin khiba lei aduga senfam sing adu makhoi masagi account ta digit tawhanki loinana Makhoina deposit tawrakhiba senfam sing aduna masa masagi lanthum lepsinba loan singdok sinjin tawba fagatkiba car sing adu leiba amadi masa masagi achinba kaya sijinaki haina su phongdoraki hari idina chathakiba red adu Manipur State Council gi Stars Chief Minister Yambem Biren amasung council asigi External Affairs and Defense Minister Narengbam Samarjit State ki mayokta lal hobo loinana Union of India dagi Manipur asining tamle haina lauthoktuna Tongan ba group singi marakta yengthina ba pokhan ba thawong singa mari leinana tongan ba IPC singi makhada Imphal West District ki manungchan Lamphel Police Station da Manipur Police na register tawkhiba FIR singa duga mari leinana chathakibani hai